ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯃꯥꯊꯣꯏꯒꯤ ꯃꯦ ꯃꯥꯄꯟꯗ ꯁꯤꯜꯆꯔ NIT ꯀꯦꯝꯄꯁꯇ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯈꯤꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯆꯠꯊꯔꯛꯈꯤꯕ ꯀꯣꯔꯠ ꯀꯦꯁ ꯑꯗꯨ ꯉꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯟड ꯁꯦꯁꯟ ꯖꯖ ꯀꯁꯥꯔ ꯁꯤꯜꯆꯔ ꯑꯁꯥꯝꯅ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯆꯍꯤ 9 ꯖꯦꯜꯗ ꯂꯩꯅꯕ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ꯫ ꯀꯣꯔꯠꯅ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯆꯩꯔꯥꯛ ꯄꯤꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯀꯟꯍꯥꯏꯂꯥꯜ ꯒꯣꯂꯥ, ꯁꯣꯅꯥꯠ ꯀꯨꯃꯥꯔ ꯒꯣꯂꯥ ꯑꯃꯁꯨꯡ ꯃꯍꯦꯁ ꯒꯣꯂꯥꯅꯤ꯫ ꯃꯨꯇꯨꯝ-ꯒꯨꯅꯥꯗꯣꯟ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯖꯣꯏꯟꯠ ꯑꯦꯛꯁꯟ ꯀꯃꯤꯇꯤ ꯐꯣꯔ ꯃꯙꯨꯇꯤꯂꯥ ꯔꯦꯞ ꯚꯤꯛꯇꯤꯝ 𝗧𝗢𝗪 ꯀꯦꯁ ꯑꯁꯤꯕꯨ ꯃꯥꯏꯄꯨꯅꯅ ꯆꯦꯟ ꯆꯣꯡꯈꯤꯕꯒ ꯂꯣꯏꯅꯅ ꯑꯦꯗꯚꯣꯀꯦꯠ ꯈꯥꯡꯉꯦꯝꯕꯝ ꯕꯅꯤꯄꯥꯟꯅ ꯑꯦꯁꯤꯁ ꯇꯧꯈꯤ꯫ ꯀꯣꯔꯠꯀꯤ ꯀꯦꯁ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ (WMC), ꯅꯣꯡꯏꯟ NGO ꯑꯃꯗꯤ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤ CSO ꯀꯌꯥꯅ ꯄꯨꯜꯂꯒ ꯁꯦꯝꯈꯤꯕ ꯖꯣꯏꯟꯠ ꯑꯦꯛꯁꯟ ꯀꯃꯤꯇꯤ ꯐꯣꯔ ꯃꯙꯨꯇꯤꯂꯥ ꯔꯦꯞ ꯚꯤꯛꯇꯤꯝ 𝗧𝗢𝗪ꯅꯆꯤꯡꯕ ꯂꯨꯞꯁꯤꯡꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯀꯣꯔꯠ ꯑꯁꯤꯅ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯆꯩꯔꯥꯛ ꯄꯤꯈꯤꯕ ꯑꯁꯤꯗ ꯀꯦꯁ ꯑꯁꯤ ꯊꯦꯡꯅꯕꯗ ꯇꯦꯡꯕꯥꯡꯕꯤꯔꯛꯈꯤꯕ ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯂꯨꯞꯁꯤꯡꯕꯨ ꯗꯥꯛꯇꯔ KN ꯆꯥꯟ, ꯑꯦꯗꯚꯥꯏꯖꯔ 𝗧𝗢𝗪, CS ꯅꯕꯀꯨꯃꯥꯔ ꯆꯤꯌꯔꯃꯦꯟ 𝗧𝗢𝗪ꯕꯨ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ ꯆꯤꯌꯔꯃꯦꯟ ꯍꯩꯀ꯭ꯔꯨꯖꯝ ꯅꯕꯁ꯭ꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ SP kasari SP na ne hoida hoige osigi thudagi phone tawre kasari SP na hoige judge ka janao personally wari sane ai mana anyhow tawna apai kari hai umar ket saja do adu pihan nabe kan na hona ne na hai mana adu magi wani ko mana di atwain hari adu asi suni siga agi mayam agi osi lagi mayam gathering tawrati sunu tamina code of conduct ki problem lei aduna tongana mahomada press meet tawraga mayam changna press meet tawraga organization pullaga press meet tawraga amtang Assamese hoigera, Bengali hoigera, Hindi hoigera press meet tawraga hasi chai desa mathau tabase adu waha to demand to bhari